ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯍꯩꯔꯣꯜ ꯕꯤꯗꯤꯗ ꯃꯌꯥꯝꯕ ꯑꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯃꯄꯤ ꯃꯌꯦꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ 19 ꯁꯨꯕ ꯇꯥꯡꯀꯛ 19 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜꯖꯒꯅꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯎꯍꯩ ꯋꯥꯍꯩ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯤ ꯋꯥꯔꯗꯁꯤꯡꯁꯤꯅ ꯀꯔꯝꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯆꯩꯇꯞ ꯃꯌꯦꯛ ꯑꯁꯤꯒ ꯇꯞꯁꯜꯂꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯆꯩꯇꯞ ꯃꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨ ꯈꯪꯕ ꯑꯣꯏꯅ ꯎꯍꯩ ꯋꯥꯍꯩꯁꯤꯡꯒꯤ ꯃꯃꯤꯡꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯧꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯧꯖꯕꯅꯤ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯍꯥꯏꯕꯗꯤ 18 ꯁꯨꯕ ꯇꯥꯡꯀꯛꯇ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯃꯈꯥ ꯊꯪꯕ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯂꯧꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯎꯍꯩ ꯋꯥꯍꯩ ꯈꯔꯒꯤ ꯃꯃꯤꯡ ꯑꯩ ꯎꯍꯩ ꯋꯥꯍꯩ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯛꯀꯦ ꯀꯐꯣꯏ ꯊꯩꯕꯣꯡ ꯑꯋꯥꯊꯕꯤ ꯍꯩꯅꯧ ꯀꯤꯍꯣꯝ ꯑꯃꯁꯨꯡ ꯄꯨꯡꯊꯣꯟ ꯑꯁꯤꯒꯤꯁꯤꯡꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯕꯣꯔꯗꯇ ꯏꯅ ꯃꯅꯤꯄꯨꯔꯤ ꯃꯄꯤ ꯃꯌꯦꯛꯅ ꯀꯃꯥꯏꯅ ꯇꯧꯅ ꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯕꯣꯔꯗꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯎꯍꯩ ꯒꯤ ꯎꯍꯩ ꯈꯔꯒꯤ ꯃꯃꯤꯡ ꯑꯩ ꯃꯊꯪꯁꯤꯠꯅ ꯏꯖꯔꯛꯀꯦ ꯀꯐꯣꯏ ꯐꯣꯏ ꯕꯪꯂꯥꯅ ꯍꯥꯟꯅ ꯏꯊꯣꯛꯀꯦ ꯊꯩꯕꯣꯡ ꯑꯋꯥꯊꯕꯤ ꯑꯋꯥꯊꯕꯤ ꯍꯩꯅꯧ ꯀꯤꯍꯣꯝ ꯃꯌꯥꯝ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯍꯩꯔꯣꯜ ꯕꯤꯗꯤ ꯑꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤ ꯁꯦꯌꯔ ꯇꯧꯕꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅꯤꯡꯕꯗꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯎ ꯏꯟꯕꯣꯛꯁꯇ ꯖꯣꯒꯥꯖꯣग ꯇꯧꯔꯛꯎ ꯀꯐꯣꯏ ꯍꯟꯗꯛꯇꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯤ ꯅꯠꯇꯅꯁꯨ ꯑꯩ ꯁꯩꯔꯦꯡ ꯑꯗꯨꯒꯩꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯈꯣꯡꯖꯣꯝ ꯏꯁꯩ ꯑꯗꯒꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯑꯩ ꯍꯧꯖꯤꯛ ꯀꯐꯣꯏ ꯑꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯣꯛꯇꯣ ꯑꯗꯨꯏꯗꯨ ꯃꯦꯟꯇꯦꯟ ꯇꯧꯅ ꯏꯕ ꯇꯥꯏ ꯑꯁꯤ ꯀꯣꯛꯁꯤ ꯀꯗꯣꯝꯗꯩ ꯈꯣꯠꯄꯅꯣ ꯑꯗꯨ ꯈꯪ ꯇꯥꯏ ꯑꯁꯤꯒ ꯑꯁꯤ ꯐꯝꯁꯤ ꯀꯗꯣꯝꯗꯩ ꯈꯣꯠꯄꯅꯣ ꯑꯁꯤꯒ ꯑꯣꯠꯅꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯅ ꯁꯣꯟꯗꯒꯤ ꯈꯣꯠꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯥꯈꯠꯂꯛꯑꯅꯤ ꯑꯁꯤ ꯑꯩꯒꯤ ꯌꯥꯡ ꯑꯗꯨꯑꯣꯏꯗꯤ ꯀꯐꯣꯏ ꯁꯤ ꯂꯩꯔꯦ ꯀꯒꯤ ꯀ ꯂꯩꯔꯦ ꯐꯣꯒꯤ ꯑꯣꯠꯅꯞ ꯂꯩꯔꯦ ꯁꯤꯅꯤ ꯊꯩꯕꯣꯡꯁꯨ ꯍꯧꯖꯤꯛ ꯑꯁꯣꯂꯣꯝꯗꯒꯤ
ꯑꯩꯒꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯩ ꯈꯣꯠꯂꯛꯑꯅꯤ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯩꯅꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯈꯔ ꯄꯣꯡꯇꯛ ꯇꯧꯔꯒ ꯄꯨꯅ ꯆꯠꯈ꯭ꯔꯅꯤ ꯁꯤ ꯈꯇꯪ ꯄꯨꯡꯈꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯒ ꯕꯣꯡ ꯑꯁꯤꯒ ꯑꯣꯠꯅꯞ ꯑꯣꯏꯔꯅꯤ ꯑꯗꯨꯒꯩꯗꯤ ꯆꯩꯇꯞ ꯑꯅꯤ ꯁꯨꯕ ꯌꯥꯗꯕꯅꯤꯅ ꯅꯨꯡ ꯂꯥꯛꯑꯣꯏ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯉꯧ ꯂꯣꯟꯁꯨꯝ ꯂꯥꯛꯀꯅꯤ ꯑꯁꯤꯅꯤ ꯑꯋꯥꯊꯕꯤꯁꯨ ꯑꯗꯨꯃꯛꯅꯤ ꯑꯋꯥꯊꯕꯤ ꯑꯍꯥꯟꯕꯗ ꯑꯇꯤꯌꯥ ꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯗ ꯑꯀꯥꯔ ꯂꯥꯛꯑꯅꯤ ꯁꯤꯒꯤꯁꯤ ꯑꯁꯣꯂꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯄꯨꯔꯅꯤ ꯁꯤ ꯄꯨꯔꯅꯤ ꯁꯨꯃꯥꯏꯅ siga wa de thabi di sum asondagi sumaina pura ani si pura ani siga ade makhadagi si sumaina pura aga awa thabi ade makhadagi haino se ijarake sumaina taraga adinga makhada siga sumaina silaire de kama shawnap orani haino adugi makhada ki home asisu siga sumain tarani si tawrani si tawrani si tawrani si adugi makhada asi sumaina hana tawraga asiga singani adugi makhada otnap laani de mit lonsum laani pungton asi ekhoigi mitegi hei nate haina mayamna haine asigi si pung nithona pirambani haina asigi si wari ama leibani mayam adugi wari du mayam jengbiu asigi si ijarake shawnap leirani shawnap nate unap adingi makhada ingsa haiduni asiga chaitap ani leitaragadi adadi ngolon chumna sijanagani adugi makhada til laani otnap laani adugi makhada asiga ginna se lonchumda purani si sumaina tawna hamba purani lonchum si mayam asi engbiu asumana na aikhoina word asi iba heirakpa taragadi adoi tare ko sentence iba heirakani mapi mayeki kamaina tona chaitap topi khonthokna karino adugumba singdo mayam asi uba phangani aduga ngasigi aina takchariba class ase ingang singna aikhoigi asigi uhei waheigi manipuri maming khangdaba taragasu ngasi asigi si takpagi makhadadi mayam khatang torsu khangani haibasi egi achet pathajabani asi hairaga ai ngasigi taranipan suba mapi may online class asi loiramdaida aina matam khuding makta mayamda haijaba ingang sing larik laisu pahanba matam chana aduga loinana mobile dagi yamna lapna leiba sanaba matamda sanahanba koihanba matamda koihanba nungaihanba matamda nungaihanba adu tokpidana ingang singdubu harau hallu mamon nungaihallu aduga mobile dagi jamna lapna thambiu aduga loinana aikhoigi ingang singna pamjaba phunga wari aduga aikhoigi mitegi sanaba asi mayam singse ima oibana takpiu tambiu libiu asi hairaga ngasigi manipuri online mapi mayek asigi taranipan suba matang asida loisinjiri mayambo amuk khuramjari